Safu tapa earthquake mayung nakre manipuri ki kamsongda ꯊꯥꯡꯖꯟꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:50 ꯇꯥꯕ ꯃꯇꯝꯗ earthquake ꯇꯧꯈꯤ ꯍꯥꯏꯅ National Center for Seismologyꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ earthquake ꯑꯗꯨ latitude 25.00 north, longitude 94.57 east ꯑꯗꯨꯒ 84 kilometers ꯃꯨꯛ earthquake ꯑꯗꯨ ꯇꯧꯈꯤ ꯍꯥꯏꯅ NCSꯒꯤ X ꯑꯦꯀꯥꯎꯟꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ North East Window TVꯅ ꯐꯪꯕ ꯁꯣꯔꯁꯇ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯕ earthquake ꯑꯣꯏꯈꯤꯗꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ Safu tapa earthquake mayung nakre manipuri ki kamsongda ꯊꯥꯡꯖꯟꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:50 ꯇꯥꯕ ꯃꯇꯝꯗ earthquake ꯇꯧꯈꯤ ꯍꯥꯏꯅ National Center for Seismologyꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ earthquake ꯑꯗꯨ latitude 25.00 north, longitude 94.57 east ꯑꯗꯨꯒ 84 kilometers ꯃꯨꯛ earthquake ꯑꯗꯨ ꯇꯧꯈꯤ ꯍꯥꯏꯅ NCSꯒꯤ X ꯑꯦꯀꯥꯎꯟꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ North East Window TVꯅ ꯐꯪꯕ ꯁꯣꯔꯁꯇ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯕ earthquake ꯑꯣꯏꯈꯤꯗꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫